Haojik ngaki mamang da phangwa paw ma yamna thajanai oiriba paw mana kuki zaugi beles ani haibadi taikhang amasum langlong longpi area noni district manungsa sarona pungani ga minute taraga nipan ngaki mamang da sakhangnaba singna landara khreba paw mani sabsab makhataba update myam punangai minasi Sursanpur dagi yamlaba khulai forkri security force na Sursanpur district ki tuan mafam ani dagi yamlaba nongmai masu noi maru sing forkri Manipur police ki sirol amanahai ngarang Sursanpur district ki ke thengjangda thihom bagi thabak sathabada magazine ga loinaba AK rifle sama pistol ama single barrel nongmai ani country made pistol ani air gun ama RPG maru ama hand grenade ama IED manga PEK explosive ama pompi o Motorola handset mari Motorola set charger ani BP jacket mari amasum ahangba tokning fuga mari fatki districtigi gothol khungi umangi lamda sathaba operation amadana magazine ga loinaba insas rifle ama local made single barrel ama local made hand grenade manga nongmai gi ahangba tokning kunga manga kap yarib nongmai maru mapan binocular ama MM9 gi magazine ani baufeng set ahum amasum helmet amasum sales post yaw military gear sing yawri hari senapati da naga lup sing wa khanakre blockade ti handok loi tori Manipur gi governor amadi minister na economic blockade handok na wapum kaya thamlak pa leiri adubu United Naga Council UNC na thamkiba demand sing tabuk to onthok triba phawba blockade handok po oithok loi haina UNC gi president NG lorhona phongdokri ngarang Nagaland Tiger Hoho Coordination Committee na UNC amadi UNC gi Manipur da leiba tribe Hoho singi oiba mifam phamkhre senapati da leiba SM sa complex ta pangthokiba mifam maduna UNC gi president NG lorhon hai UNC na sathariba economic blockade asi handokna ba state asigi governor amadi minister na hairak pa leire dubo naga sing taliba demand sing phangdringai economic blockade handok pai besi oithok tabani naga taruk halakibagi matangna UNC na tuan ba demand mari lengak ta thamkibani haba wafam thamladuna naga taruk kuki sing na hat kibagi asumbu well phangdri phawba mandi demand sing thabak to onthok tri ba phawba thawai yaudra ba hakchang sing claim tawre haba wafam hongba leti wato asigi matangna tuan ba miyoi singa UNC unakhiba bulai khriari karigumba lengan hiramasigi matangna lokhatpham thokpa khongthang sing lokhalaktrabadi economic blockade handokpadi lairadana hena kan ma khongthang sing lakhot kani hena sumang na phongdoki naga sing na thengnari ba tuan khudong sa da basing asi ko hona bigi dama amadi khanana bigi dama kammanoi ba platform ama CM na bu wapam na ngarangi mi pham adur pokhi panba yabdi UNC na laingak ta tan khiba demand sing adugi manung na koki militant sing khuyek pinari ba suspension of operation su abrogate KNP bu terrorist group ni lakto u nemsa kibgen bu deputy minister gi lakto u amadi naga taruk mi hathi na hat prasena ba lairon wifi gi sip yauna siena ba sing phaduna serak piu haiba wapam singni se minister yumnam khemsa na tha sigini pan senapati de satuna UNC ga hiramasi gi matang na mi pampang thoki ba laikhrabani Haojik naga taruki thawai yaudra ba haksang sing janems ki medal sang da lairibani Nagaland tribe ho coordination committee de yawba angami public organization posuri ho rengma ho lotha ho yaumithyo tribal ho amasum sumi ho OA sender takhesang public organization amadi Nagaland Zeliang People's Organization gi mihut ni furomna ngarangi mipam madura sarugyakhi ngarangi mipam madura tangkhul naga long vice president joint tribe council tamenglong naga people's organization NPO gi president CNPO sandals nagaland tribe ho coordination committee gi convener yauna tuan of miyoi manipura hauzu ori ba phibam singi matangna wapum kya phongtok maki hari ngarang sai sigi metara humdi da yukta kangpopi district ki kotlen amadi kotjing gi markta masakang da basing da landarak pada thadau fru ki search lu sing ohum laikhitabani thaudu odu thokraba matungda naga amadi kuki gi marak saunu umkhana ba phibam lakpadagi meki ani gi marakta miyoi kya phajindra thamnaki numidang Zaugzang te kuki militant sing landa aduna siru fru ki miyoi mahki nomina sida kangpopi district ki lairon by fake kungi kunja amadi kuki militant sina konsa kungi kunja kya lambi de ki paki manabat
Thawong Nagasing Stoan to one function cookie gafaki, Panzina Tamlobasing Numit Karani Lerega, Miri Karakratonaki, Loina Nagagi, Nupatar Amadi sing Nupi, Nupa Taraga Mari Fazindra like Kibane, Matam Queen of Fazindra Laiduraba Matum, the Nagasing of Pazilamba, Cookie Taraga Mari take the Kaidana Tadoki Dubo, Cookies of Pazin Kiban Naga Taruk Tadorokibane, Cookie Taraga Mari Hek Tadokibaga, Punkunga Mari Fadringa, say Sigizun Tarada, Naga Taruki, Tawaya, Drabaksang Sing, Karam, Wi-Fi Kungi, Manaknak Padamapam Singdagi Paki. Naga taruki asiba haksang sing adu makut makong tuan tabigi matakta haksang sing saruk sing kakthali hep wapum lekibani amaramna koki sing na naga sing phaduna thamluba matamna naga nupi sing da naga nupa sing gi sadong thong ka pisaki hep wapum phajin bada yaurubi nupi sing na phongroki besu lekibani konsa kungi miyam hauji kunasi da leiba ngamdaduna makhan lanjinaduna leibani thawdo asigi matangna masing yamlaba security force sing na lairon wifi da ahinga masupna militant sa marong Khulai Kona question Matamlubi Wapum Lake Venedo, Makoising do KNP gi cam the Satlanki Haina, Nagaluk can getting the Pungo Kiva Wapums Lake Hibane. BSP losing Bahat for the Siena of Kapna for the city. English singer Niga Kunga Matuida BSP ki losing Bama Kap to Nahalam Kibigi Kieski Equisama Uttar Pradesh Gorakhpur district ta thokiba police ka nomai kapna bagi thawdo amada shikri haina police official amana phongdokri official du gi matuina nomai kapna bagi thawdo du nahan nomidang Gorakhpur Kushingar road ta leiba Ramnagar Karjaha mana thokibani laikhidraba miwe du gi maming Mustafizul Hasan Allies Babu Kawi had Futura Manaki. The my Kamna Badura Hassan Sopari Primary Health Center of the Pukaki Dubu, like an Abangam than a Sikiadi. No my Kap Nabadu Mahendra Singako Special Task Force Ki Head Constable Amasoki Hanaman Fontokli, Official Dunhaki Hassan Azamgar Distriki, Kundanpur Kundagi Nemadi, Mark Uttar Pradesh, Masu Maharashtra, the Mihar Payauna, criminal case Tara wanted Lauribine. Atasing Matakta Mark English and Niga Kungamatogi February da Nizamabad Assembly. Constituency ki VSP ki Mirep Wakiba Kalamudin Allies Kamalu Numin Captain Halam Kibiki Tautuxi and never mission and Magnum Katanas Pontoki Iran the US the Nahong and Landakhre Yamdrab the Muyum Secret Marie Sokle Media Iran ki Kanun Sutango Saru Kristan province ki Manungsan Bak Country and US level economic nung til Landakhre haina Iran official news agency IRNA na local source ama paladuna report tokri Iran ki khwaidigi liraba oil refinery leiba amasung Iraq lonaba Abadan Khanti amasung Gulf ki awang thangba sarukta leiba manak nakpa Bandar e Masar Kanti da target toki haina Khuzestan ki deputy governor for security and law enforcement affairs Belowala Satina Fongdoki IRNA gi mamang gi report amada sunumidang US ki year strikesing da Kristesan ki Omedie kanti da yamdrab da mioi mari soki haina hayati na fongdoki heri mara sida semi official first news agency na hairi Iran gi ahanba operational commercial nuclear power plant leiba Iran gi port city Bosihar gi mapam mari leibak pokonumita yeknabagi projectile sing taraki Mi Siba Musum Sopagi Pau Huzu Pau Lati Hena Pau Manadi Makatari